Dr. Pratita Charitable Trust na UFO Sajal Academy Langathel branch amadi Iron Team Langathel ka khusam maduna taramari rak shuba free medical camp ama ngasi Thobal district ki Langathel Kangjibunga leiba Panchayat Garda pangthokre. Dr. Pratita Charitable Trust ki chairman su oiriba hanagi Minister Morangtham Hemantagi lamjung makhada pangthokhiba ngasi ki free medical camp aduda skin aesthetic General Medicines, Gynecologies and Obvious Amadi Dental ki Dr. Singh Yauna, Dr. Pratita Charitable Hospital and Research Institute Khongjong ki staff kun gamathoi na saruk yakibaga loinana kem adu da mioi kun chaniga tarani panda lemna layeng duna hidak langthak singsu lemna panghanki Free medical camp aduga mari lainana Dr. Pratita Charitable Trust ki Managing Director Dr. Monica Morangtham na phongdokhibada Laikhidrabi Mamagi Mingda Lingkhatkiba Dr. Pratita Charitable Trust na Mafum Kuringda Koina Chatuna Free Medical Camp Kaya Pangthokre Kakching District Amasung Thobal District ta Hangliba Relief Camp da Lairiba IDP Singdasu Free Medical Camp Sing Pangthokre Dr. Monica na Makata na hai Free Medical Camp asina sel thungi awaba amadi lapna chatuna laying bada Thengnariba awaba kharadang orabasu bateng pangbang ngamnabagi pandamda pangthokpani Medical facility marang kaina fangdaba khungang singda koina chatuna makhata na free medical camp sing pangthokigani haiki Live mi sing si loan yang kai kone yoge tabu mi si siong tengne so u phangde adana ba siong le so koi khangde asi tile meeting sida hoi live adi department mi sing sida bu hemata na mateng panglaga ana bale be ya de haina thawai yawn hona biri si matungda ana basing chu khabo ge adu matungda amukasu marak mak sek taboina igona hona ba khare hona bi tare maram di bahara laitaba layeng che laitaba awaba ngaktani hosi hai basi wari basing si mateng pangboina igona hona bi se khoi adu ki matik peli matung nase mar mak check to wi mi si suda basi yai suram basi yai ana bani sapangam to se lering bi yai si check torga amutang ana basing gi fan view na ba bi laying badi ke sunate aduga phabasu kasinate phata basu kayam lay si singi mo na mar mak check to wirga mayam ga wa sem to ngapi ngai phangje ngasi akhoi yam ngai jere to bi je matun du lakpa ngamje bo bi yu asi yam yeng je ko yam ngai haksang yam ngai je pawi wa kan ngai